Wari makha chathajadringai mangoinana karigumba kharadang thamjari madudi Leihao gi Leinam hairiba wari asibu pamjana amadi nungsibiduna tabiriba listener singi mafamda karigumba kharadang haizari channel asida thagatjariba atopa wari sing sibusu suksoi soidana tabiduna nauna khongda jarakliba writer singbu pukning thogatbiba oina support tawiyo Nupa masu kauribadu khumda yam thuraba saduna prap tholakli thajadi haiphet pakhatna chakhomda toramba thabak adu thanamlaga chenchet tawna tanaraktuna mamangduda phatlepsile Tamuza amdangai khomi kaino ne ta drosibo color henjin khibana nupa masu ikai khangdagi kangkot le haigu dupi mangonda hanna fabu yenglamda prap tholakpani adubu thajagi ing lauba oinarap tawna kaurokpa khonjeldu kuina sawa ngamdrabra thanglamba khongthangdu chap leptuna marai oi kayoi wasima hairei Kaino aise nanakta yam leiningdraba latro aduna office ta oina leijaruragi to Tamuza yam anga maza malakanu ko yarese ngasi suti lei haiba natro tan jare yumdoina chalurasira sakhendu khumlakte chatkibasu tawde tumin makhutta pairiba bag to hangtoktuna karino ma thibagi mawongda lei thaja kharaga hena changsinduna nupa mabu mangak to haifet chepthaduna yengi sakhensu nokmi yenglaklaga bag to fat khumjan khiduna wadu makha tarai Kaino adunguni yengi duna kitang kuina ga sawge tawse hek ngamandeba Masidi amung si kaino nangbu kari laina sarakpuno khangdewani wase hairaga sakhen thajagi khajaida makhutuna nungshina nanbirei thaja pisumani do sukna yenglaga wahai khara hairei nungsidaba khitang koina sauge tawbani kaina masa asiga kai saungdoi banangde aina kari langkhradana nabukto fataba tawnune o aduna bu ai sawu ngamde hairedana ngai khone maram bu sabra tamu zauna aingonda saurise as bear themlamba nupisina saujilakpa sida sakhen upai leita thajagi khudangdo tap paiduna jingboy lakpoi rum tamna kagi hek tawbaga kadomdagino mama ibe matharikto phut phaujilaktuna anidugi achikpadu thugairei haima azauba kaidore be mama sangamde haibro chingaga puriduna masana yadaba dupi ha ba hek mankhai natte nangbu thabak jattorobo na phiga losiliduna khonjel aduda anidu khangprek khangna mamade yenglai samlamba makhutto phat thadoknaraga latlat tawna asumna hairei Ima thabak sakena tawbne aduda masi ku ngawena masa nungaitina tawlerami aduda pothaona hairami jani kaida chaluino masai ke saktu imana khara loisilo aisu ngasidi thabak chalaroi tharikti machagi wa aduda ngakna mamauda yenglai leramliba phibam aduda kokka ngawba mandabani adubu ma karisu khandana nungsina mamauda onsinduna wadu makha tarai phare imausidi irenjana potharo ngamdragana doctor satnaba sakpudi imana losilurage adugane yengoi ibungo chauba nangne napana wari kharasu sananingi haibani thabak chatloi haibani na napana sa kai no tanaro ima sakto loisinaba tawrukhige khoima wase hairamduna tharikso chakhomlomda changkhre
Mama hek changkhibaga sakhen magi bemda onsiduna michi ama phat khachili. Mataw aduda nupi madi saurap tawna machinda murum sonduna magi rumda prap changlai. Sakhen su nokmi matungda inarai. Ikaibana sireba. Imana kainina khalamne. Luhongamdaigi thabakna mai horaba matamsida hanjin chophalleba. Ngang-ngang-dana changlaklaga phamung machiduda kit phamthai. Nupa adudi aduga khangbiba nate. Nokhi changlaklaga nakanduda tapna phamtharai. Sorry bahidro amuk pairiduna aina di somda nang wahaningdana hairaga nangna sorry duna kaige hai aidi nan kai khangbu khangdene aigi nupisidi sauragi henjani ne fajabasa se amta onsilose ngasidi amta pene yengeba Asi hairaga sakhen makhutuna nupi magi khadangdu pairaga mangolomda fatlaisili. Matang chadana tawrakliba romance tuda thaja taning de haigum mamaidu khazik leithoklaga isong macha amaga su tawrai. Tamaza yam taning de ko hauzikindo imana aise kainina khalamgane kemtana jadaba aise nangna hanjin na halaba natro nongmadi jingdum indana aise soida naradabane is kanana haiba ai leiringaida aigi bem sukna na bayar hekna raba anaba ko bulaido mathunduda tana kaudori mi sidi aina itu wahaningdabagi tawjabani khangidana ha masaksiga nanga ngangnaba ngamjapate thabak sitli Wase hairaga thaja phuk hogatuna leiriba phisingdu thupchin bahawi. Sakhen su nokmi wadu makhatada nupiduda tawriba du tumin yengduna lay. Matang aduda makhadagi mapai bungo mani chandrana kauraklami. Ai bungo chawba nang bu tabro makhadam ta kumune ipa ga warim ta sanasi matam di khangawro thabak ti hingi tawrise tabro nang bo Khonjela du taraduna. Au baba tare adobe nangbu yumsasi haidane thankini kharangana sanaba tawsi ai makhadam ta kumugi ko chatlaro yumda gamta ai sangam dena nang nei ma da haikraba natro yare wathi tawruna adugidi aina fanaba dum singani ai thoe ko Thaja machinda pairap tawduna tablapna solhawi. anamna kaliba kanaba logona khangdeba imasu babasu ma dongna tawdeba Makhada muklaktuna mapaga mayoknana thariba sofaduda changsinduna phammi. kaitana se haino Mani Chandra paramba khabardu nakanda thamkhraga wadu tapna horai. hai atai nateda nasangi luhongbugi matamsu kusilaktre kari karam tawraga luhongbuse phajan sigi habdo ipa isa tananingduna tawbane isa ningol haira mathantane hantakna sulore aduna ne tajob su tawningde mogi sumangai mathandani nangna saurine na adumaina sum leithokpadi yaroine Sakhen su haijabagi wani nungaibadi natte. Atopa nupa oiramagadi nahana James kauraga thabaksi loina suhaladabani. Adubu magi masel oikhibasina sakhen makhutna matekpaga chap manarabani. James thoina phattaba misu natabana machanna laikhibada waroi haibasu ma khangi. Aduna karisu ayet papidana wadu samjillaga adumak khumlai. hare takumar hoi tamangling hoi tanargane tawras yumdi semdrasu yarnida office ki thabakna amada sidokna bahaiduni fare adumna tawrase natte nangbu ngasi se office ka chatloidro pungdi thengamani ne Chalaroi bemdo mayamda saningba male lebingai sida charorasira tawon oh chalo kuire masu chatningamgani aikhoisu thabakna luina nomata su chatpiruba ngamde tawrise mane duna kamai leiriba hai nupa macha chatnina chatladi kharangana chatludana cha isingado ada puna charu naba hoi adumai tawrage fare
ꯅꯪꯁꯨ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯍꯣꯏ Ngaihak asumna mapa machadu wari sanaraba tungda chakhumda mamagi manakta muk laktuna. Ima kay injang thongino Be mana semlamba kobi leise oina thonge. Nang bu thabak chattoiro. Sak pudi loidoreda. Chalaro ima bem do mayum da saning ma male ngasi thabak lebi ngai sida chalura sira na tawbani Hoine. Chatpadubudi phaine. Aduda mabu masa nungaiti haridudi. Chatpabu nungaigadrane. Hayeng oina chatludana masado khara pharakanda. hayeng di ay thabak sakani ma aduna ngasi lebi ngai sida ne chalhorage tawbani kastoroida guli cha horabani Mana chasi haibadi oiramoi. Nangna namdana udoi oiramgani ne. yareda ikhoi ma sina ba kangraboni mi masana saningena haidini khangabo Hoi hoi. Isagi magul ima loina khangi ko. Phare phare. Kaisu tawroibu hairadi chaluro. Ado phone gadi tawkhrabo noi lakanina. Hai khrabo ba. Chattaw oiradi kharanga na hek chatlu. Ado sakti kamaina tawba. phone ga di tawdeda sum chaladawni yareda saksu adoina charurage Phare. Chathouro. Ado phone tawraga haikhibana phaiko. Horen chatluraga leiramdradi noiba. Kuide ngaihak asumna leiramlaga anidusu thorakle. Thaja ngorok ngoba kuchududa mehendi machugi phanek mayek naibiduma masana na yepsille. Phanek tuga chanaba wangkhai phi amasu ensille. Kayadi phajakre. Sanagi mathakta tampha thinba haibadu mamuk phajaramgadra. Nupa masu adu mangai yengbada mitpham hongba ngamde haiduni. Khudhaiba kayana haktuna sembagum onthokna chanakhre anisi. Thaja macha mamau chatkibadu mamit kupta yengduna machinda taplapna solhawi. Yengoi, ibungo sauba. Gari do, ningthijana yengdana thauko. Sakhensu gari gi mirror do khajik chingthaduna. hoi Ngaihaki tungda nungshiraba mapam lamdamsu yauraduna thaja mitlu anida pirang ihaurai. Nungshirakpani kuina thadoklu mafamdu ubada. Ngasaidagi matau yengliba nupadusu uraduna magi bemda onsilaktuna wahai khara hairai. bem kaidoremo kabiro kaidorage habani Magi tamo chawna pakhatchabasi ubada thaja nokfet tawna. Tamuza, kaisu tawdiye. Mafamsa, ubada, muknungsa. Sumnungsirae. is angawi sidi adugi ore aidi kaidagi noi thainagi pari abra kaino ama leidane adu nisinga iboi ningdana sauge to rubani Taning deso. Khatna bayam horakano. Aidi nene gi singju yom famsa. Yaurakpada pukning nungsijarakpani. Namuk phataba yam tawjanu ko. Patchani. hoida aisu nungsidana fagi tawni kedorage aigi vengi maguldi tamusungna loina khangi Asumna wari sana lakpana lerak machindu yausilakpada kadomdagino khangde paridu kok hek thengna salle. Matawduda sakhendi pisumanido sukchinaduna machinda sole. asangba migi wari sanaba yade duni asina mu kadaida lermino khangdeba Haina paridu nokfet tawna thajabu kaurai. Akwai thaja natro nang lamiro udaw yam kuireda Thaja sakhenda tingak yengduna khomsi kadai tawduna ingna asemba minok ama noklaga pakhom amadi pidaba yadabana asumna pirai. Hoi. Dabarisu kanauna rubano. Yam thajadana sida leiramisiba. hoi aisu thaba malamani ado nangmu chaka charabani Sadriye. Sida ninega punna saragina laabani.
ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯁꯤꯗ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯣ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯒꯤ ꯉꯥꯗꯣ ꯌꯥꯝ ꯆꯥꯎꯔꯕꯅꯦ ꯑꯩ ꯏꯟ ꯊꯥꯔꯒ ꯐꯥꯔꯛꯀꯦ ꯅꯣꯏ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯨꯀꯣ ꯗꯕꯥꯔꯤ ꯌꯥꯔꯅꯤꯌꯦ ꯐꯥꯔꯨꯔꯅꯣ ꯑꯩꯈꯣꯏ ꯂꯩꯔꯒ ꯄꯨꯔꯛꯑꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯁꯛꯍꯦꯟꯗꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ ꯃꯃꯥꯏꯗꯨ ꯍꯨꯠ ꯍꯨꯠ ꯂꯩꯗꯨꯅ ꯈꯥꯡꯉꯤ ꯍꯥꯏꯗꯨ ꯌꯧꯔꯦ ꯑꯀꯥꯏꯕ ꯋꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯥ ꯄꯥꯔꯤꯕꯨꯗꯤ ꯇꯁꯦꯡꯅ ꯍꯩꯅꯗꯕꯅꯤ ꯈꯝꯕꯜꯂꯤꯕ ꯍꯥꯏꯗꯨꯅꯤ ꯃꯥꯒꯤꯁꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯉꯥꯡꯉꯝꯒꯦ ꯀꯥꯏꯅ ꯃꯃꯥꯏꯁꯤꯗ ꯀꯤꯟꯁꯤꯅ ꯊꯤꯟꯇꯠꯇꯅꯕ ꯁꯣꯏꯔꯣꯏꯁꯦ ꯑꯃꯁꯤꯁꯨ ꯅꯣꯡꯐꯦꯠꯀ ꯇꯧꯔꯗꯅ ꯅꯨꯡꯉꯥꯏꯅꯦꯕ ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯄꯥꯔꯤꯅ ꯀꯧꯔꯛꯂꯝꯃꯤ ꯃꯥꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯁꯛꯍꯦꯟꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯊꯩꯔꯒ ꯑꯦ ꯑꯗꯨꯗꯤ ꯃꯔꯨꯞ ꯍꯣꯏꯁꯨ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯍꯣꯔꯦꯟ ꯍꯜꯂꯝꯗꯥꯏꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯣꯏ ꯐꯔꯦ ꯊꯥꯖ ꯅꯪꯅ ꯉꯥ ꯄꯨꯔꯛꯀꯦꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯪꯁꯨ ꯐꯖꯅ ꯂꯩꯍꯧꯔꯣ ꯍꯣꯏ ꯗꯕꯥꯔꯤ ꯉꯥꯗꯣ ꯂꯩꯔꯛꯑꯦ ꯑꯗꯨꯅꯅꯦ ꯌꯥꯏꯗ ꯀꯩꯝꯇ ꯀꯥꯏꯗꯦ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯄꯥꯔꯤꯁꯨ ꯆꯠꯈ꯭ꯔꯦ ꯁꯛꯍꯦꯟꯁꯨ ꯒꯥꯔꯤꯗꯨ ꯃꯣꯂꯤ ꯃꯣꯂꯤ ꯊꯧꯔꯛꯇꯨꯅ ꯊꯣꯡꯒꯥꯜ ꯃꯆꯤꯟꯗꯨꯗ ꯇꯞꯅ ꯈꯥꯝꯃꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯦ ꯃꯐꯝꯗꯨ ꯍꯥꯏꯐꯦꯠ ꯂꯩꯗꯅ ꯌꯦꯡꯂꯒ ꯊꯥꯖꯅ ꯃꯅꯦꯕꯨ ꯀꯧꯔꯛꯂꯝꯃꯤ ꯅꯦꯅꯦ ꯅꯦꯅꯦ ꯇꯥꯕ꯭ꯔꯣ ꯅꯦꯅꯦ ꯂꯩꯇꯕ꯭ꯔꯣ ꯊꯥꯖ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯇꯥꯃꯣꯆꯧ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯁꯦ ꯍꯣꯏ ꯑꯗꯣ ꯅꯦꯅꯦꯗꯨꯕꯨ ꯂꯩꯖꯥꯠꯂꯣ ꯂꯩꯔꯝꯒꯅꯤꯗ ꯃꯤ ꯑꯩꯅ ꯐꯣꯟ ꯇꯧꯒꯗꯕꯗꯨꯁꯨ ꯅꯪꯅ ꯁꯔꯄ꯭ꯔꯥꯏꯖꯅꯦꯅ ꯍꯦꯛꯇ ꯌꯥꯗꯦ ꯉꯥꯡꯗꯅ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯏ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯇꯥꯔꯗꯨꯅ ꯊꯔꯣꯗꯨ ꯍꯥꯊꯨ ꯆꯥꯛꯈꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯅꯤ ꯑꯅꯤꯗꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯍꯩꯃꯥ ꯅꯦꯅꯦꯗꯤ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏꯅ ꯊꯣꯛꯂꯛꯄꯁꯤꯗꯤ ꯅꯕꯥꯅꯤ ꯑꯣꯏꯔꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯉꯔꯥꯡ ꯑꯍꯤꯡ ꯃꯪꯗ ꯎꯔꯝꯃꯦꯅ ꯇꯧꯔꯤꯁꯤꯗꯤ ꯉꯁꯤ ꯂꯥꯛꯀꯗꯧꯁꯤꯒꯤ ꯑꯣꯏꯖꯥꯠꯅꯤꯗꯅ ꯂꯥꯛꯅꯤ ꯍꯥꯏꯔꯗꯤ ꯄꯥꯎꯒ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯈꯣꯏꯕꯣ ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯏꯅꯦ ꯉꯥꯒ ꯂꯩꯔꯨꯈꯤꯒꯦ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯅꯦꯒꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯈꯣꯏ ꯂꯥꯛꯄꯒꯤ ꯍꯔꯥꯎꯕꯁꯤ ꯎꯕꯗ ꯊꯥꯖ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯁꯤꯟꯊꯔꯛꯏ ꯅꯦꯅꯦ ꯌꯥꯔꯅꯤꯌꯦ ꯂꯩꯔꯨꯔꯅꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯨꯔꯛꯑꯦ ꯑꯩ ꯊꯣꯡꯉꯒꯦ ꯑꯗꯨꯒꯅꯦ ꯇꯔꯨꯕꯤꯒ ꯀꯧꯔꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ ꯑꯩꯗꯣ ꯐꯣꯟ ꯇꯧꯔꯛꯀꯦ ꯇꯧꯕꯅꯦ ꯑꯗꯨꯗ ꯇꯥꯃꯣꯆꯧꯅ ꯅꯦꯅꯦꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯍꯟꯗꯣꯏꯅꯦꯅ ꯇꯧꯁꯤ ꯌꯥꯗ꯭ꯔꯤꯅꯦ ꯌꯦꯁ ꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯈꯪꯍꯧꯗꯅ ꯐꯠ ꯍꯦꯛꯇ ꯂꯥꯛꯄꯁꯦ ꯁꯤꯅ ꯅꯨꯡꯉꯥꯏꯕꯅꯦ ꯅꯠꯇ꯭ꯔꯅꯦꯅꯦ ꯃꯥꯅꯤ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯃꯈꯜ ꯑꯃꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯔꯨꯕꯤꯁꯨꯅꯦ ꯅꯪꯒꯤ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯀꯧꯔꯒ ꯄꯨꯟꯅ ꯍꯦꯛ ꯆꯥꯃꯤꯟꯅꯔꯁꯤ ꯍꯣꯏ ꯅꯦꯅꯦ ꯁꯛꯍꯦꯟ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯅꯦꯅꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯍꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅꯅꯦ ꯅꯦꯅꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯗ ꯑꯩ ꯂꯥꯏꯔꯤꯀꯣ ꯅꯣꯏꯗꯨꯝ ꯅꯥꯗꯅꯕ ꯍꯣꯠꯅꯧ ꯍꯣꯏ ꯅꯦꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯕꯦꯝꯃꯥ ꯅꯣꯏꯁꯨ ꯍꯟꯕ ꯊꯦꯡꯈꯤꯅꯤ ꯆꯥꯛꯀꯗꯣ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ ꯅꯦꯅꯦꯁꯨ ꯗꯨꯀꯥꯟ ꯐꯥꯎꯗꯪ ꯊꯣꯛꯎꯈꯤꯒꯦ ꯍꯣꯏ ꯅꯦꯅꯦ ꯊꯣꯛꯄꯤꯔꯨꯔꯣ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯀꯨꯏꯔꯛꯑꯅꯨꯀꯣ ꯍꯣꯏꯗ ꯅꯦꯅꯦ ꯀꯨꯏꯔꯣꯏ ꯇꯧꯔꯣ ꯑꯁꯨꯝꯅ ꯊꯥꯖꯁꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯁꯛꯍꯦꯟꯁꯨ ꯉꯥꯒꯗꯨ ꯁꯦꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯂꯦ ꯇꯟꯖꯥ ꯑꯗꯨꯗ ꯇꯔꯨꯕꯤꯁꯨ ꯃꯈꯨꯠꯇ ꯑꯦꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯦꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯅꯦꯅꯦ ꯇꯥꯕ꯭ꯔꯣ ꯂꯩꯇꯖꯥꯠꯂꯣ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯅꯦꯅꯦ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕ ꯊꯥꯖ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ
ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯀꯃꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ꯫